ꯑꯍꯥꯟꯕꯃꯛꯇꯗ ꯃꯍꯩꯔꯣꯏ ꯇꯔꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯟꯖꯔꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯩꯔꯣꯏ ꯇꯔꯨꯛ ꯑꯦꯝꯁꯨ MSF ꯗꯦꯁꯥꯝ KSSU ꯑꯃꯗꯤ AIMSꯀꯤ ꯃꯍꯩꯔꯣꯏ ꯇꯔꯨꯛꯀꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ ꯍꯥꯏꯕꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯦꯚꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟꯕꯨ ꯋꯤꯗꯥꯎꯠ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯐꯥꯎ ꯄꯤꯗꯅ ꯈꯨꯗꯛꯇ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯛꯇꯕ ꯉꯝꯗꯦ꯫ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯃꯌꯥꯝ ꯑꯃꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯦꯗ ꯕꯣꯗꯤꯒꯨꯝꯕ ꯑꯣꯏꯕ ꯑꯁꯤꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒ ꯌꯥꯝ ꯅꯛꯁꯟꯅꯕ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯈꯪꯉꯕ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯅꯕ ꯍꯥꯏꯗꯅ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯃꯇꯝ ꯆꯨꯞꯄꯗꯒꯤ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19, 2025ꯗ ꯁꯤꯒꯨꯝꯕ ꯅꯣꯇꯤꯁ ꯑꯃꯈꯛ ꯊꯣꯛꯑꯀꯥꯟꯗ ꯍꯥꯟꯅ ꯄꯨꯔꯝꯕ ꯆꯤꯌꯔꯃꯦꯟ ꯑꯁꯤ ꯍꯥꯟꯅ ꯄꯨꯔꯤꯕ ꯃꯇꯝ ꯑꯁꯤ ꯇꯦꯟꯁꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯂꯧꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝꯗꯤ DPꯅ 2021ꯗ ꯑꯥꯒꯁꯀꯤ 16ꯗ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝꯗꯁꯨ ꯑꯗꯨꯝ ꯄꯜꯂꯤ ꯀꯔꯤꯒꯨꯝꯕ ꯄꯦꯔꯠꯇꯨꯒꯤ ꯗꯤꯄꯨꯇꯦꯁꯟ ꯑꯁꯤ ꯍꯟꯊꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯅꯁꯨ DPꯒꯤ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯕꯣꯔꯗꯀꯨꯝꯕ ꯑꯗꯒꯤ ꯀꯥꯎꯟꯁꯤꯜꯒꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕ ꯑꯣꯖꯥꯁꯤꯡꯒꯤ ꯂꯥꯏꯟꯗꯒꯤ ꯌꯥꯝꯅ ꯁꯥꯇ꯭ꯔꯒ ꯌꯥꯝ ꯅꯛꯅꯕ ꯆꯤꯌꯔꯃꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯟꯇ꯭ꯔꯣꯂꯔꯁꯤ ꯑꯣꯏꯍꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯂꯥꯛꯑꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯒ ꯌꯥꯝ ꯅꯛꯁꯟꯅꯗꯕ ꯃꯑꯣꯡꯗ ꯍꯦꯛ ꯑꯃ ꯇꯧꯔꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯧꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯔꯤꯑꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯣꯔꯗ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜꯒꯤ ꯂꯩꯔꯤꯕ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯦꯗ ꯕꯣꯗꯤ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝ ꯅꯛꯁꯟꯅꯕ ꯈꯪ ꯍꯩꯔꯕꯁꯤꯡ ꯑꯁꯤ ꯊꯝꯕꯤꯅꯕ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯊꯝꯖꯔꯤ꯫ ꯃꯁꯤꯗ ꯍꯧꯖꯤꯛ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯗ hꯧꯖꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯏꯔꯤꯕꯁꯤ ꯏꯟꯆꯥꯔꯖ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯅꯠꯇ꯭ꯔꯒ ꯃꯍꯩꯔꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯔꯤꯒꯨꯂꯔ ꯍꯥꯞꯄꯤꯅꯕ ꯍꯥꯏꯗꯅ ꯃꯇꯝ ꯆꯨꯞꯄꯗꯒꯤ ꯂꯥꯎꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯖꯤꯛ ꯍꯥꯟꯅ ꯄꯨꯔꯒ ꯂꯩꯔꯝꯕ ꯆꯤꯌꯔꯃꯦꯟ ꯃꯥꯒꯁꯤ ꯕꯣꯔꯗꯀꯤ ꯔꯤꯒꯨꯂꯔ ꯆꯤꯌꯔꯃꯦꯟ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯔꯤꯒꯨꯂꯔ ꯆꯤꯌꯔꯃꯦꯟꯁꯤ ꯂꯩꯔꯒꯁꯨ ꯏꯟꯆꯥꯔꯖ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔꯁꯤ ꯔꯤꯒꯨꯂꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯤꯉꯩ ꯆꯔꯛꯁꯤꯗ ꯈꯪꯍꯧꯗꯅ ꯂꯧꯊꯣꯛꯑꯀꯥꯟꯗ ꯆꯤꯌꯔꯃꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯔꯤꯒꯨꯂꯔ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯔꯤꯒꯨꯂꯔ ꯆꯤꯌꯔꯃꯦꯟ ꯑꯃꯕꯨ ꯂꯧꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯤꯡꯅꯕ ꯑꯃ ꯑꯣꯏ꯫ ꯃꯁꯤ ꯃꯍꯩꯔꯣꯏ
ꯂꯨꯞ ꯇꯔꯨꯛ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯁꯜꯂꯛꯂꯤꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯤꯒꯨꯂꯔꯁꯤꯡ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯆꯪꯁꯜꯂꯛꯂꯤꯕ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯥꯀꯜ ꯑꯃꯗ ꯊꯝꯕꯒꯤ ꯃꯑꯣꯡ ꯎꯕ ꯑꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯛꯄ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯂꯩꯊꯣꯛꯑꯒꯁꯨ ꯂꯩꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏꯅ ꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯣꯖꯥꯒꯤ ꯂꯥꯏꯟꯗ ꯂꯩꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯦꯠꯇ ꯌꯥꯝꯅ ꯆꯤꯟꯅ ꯂꯧꯕ ꯑꯣꯖꯥꯁꯤꯡ ꯑꯣꯏꯅ ꯈꯟꯕꯤꯔꯀꯥꯟꯗ ꯊꯝꯕꯤꯅꯕ ꯆꯤꯌꯔꯃꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯊꯝꯖꯔꯤ